ngasi numida weram phong gi ba panam pau si de ki marui bi I pau sing myam na thamje gi hanwada koki militant sing su taw no bada yaw ki ba former DGP gi warol manipur gi territorial integrity asi non negotiable ni haina yana khraga koki militant sing su gi ground rule thugai rak pa action law da lebak thibane yumnam joy kumar tham ki ba masang web sing lenga sin irang si ki warusin purak ngamda bada gi NPP lenga sokat patokne irang laksin na ba tharakiba Central Forcing Mathau Ningthina Tawdre State Lengana Su Karam Sisnagani Havigi Planeti Irang as Tolakpadigi BJP Marai Saithari Mathangi Mikal BJP Kiam Kani Tamangamdre CDF Amasum PDF from Manipur Sanglaktuna Kuki Singi Misang the Leblibasi Tatok the Warriors Prona Bigi Masa Ogani Irang as Narco Terrorism Gi pothok ni haiba langani mamang na thokiba manipur gi irang na manipur police kanglop frup naidana mathau tawtuna miyam gi punsi ngak senki mangna DGP oiringai de law and order mapung phana ngak pag loidana manipur gi insurgency mapung phana laksin bangamki su tawna khiba matamda manipur gi territorial integrity si negotiable haina yana khraga kuki militant sing sugi ground rule thugai rak par center amadi state lenga na action lawdaba lebak thibani haina kuki militant sing su tawna bad yawkiba matamadu gi DGP oiramba yumnam joy kumar na fongdokre hanagi deputy minister oiramba tanatana manipur gi DGP oiramba loinana National People Party NPP gi national vice president oiriba yumnam joy kumar ga the federal cover digital platform amaga unaba man mang hai Center ki problem asi su group yauriba kuki arm group sing ground rules sing thugai bada makhoi ki mathakta action lawna bigi warep lawba ngamda basini Center state lenga ama su kuki arm group sing marak su tawna ki matamda mahak DGP oina saruk yakhi hai bagloidana Manipur ki territorial integrity asi non negotiable oigada bani hani yanaki Koki arm group sing ground rule ama hek thugai rakpada makhoi ki mathakta action lawgani haibigi condition sing yawi henisu makna fongdoki Ipong pong na miya bangda kulay pudo na sat payaw na kuki arm group singa tripartite agreement su siki ground rule thugay rabasu center basum state lagang na madudan ding tiza na dil to mangamde atopa mana Myanmar gi CDF amasum PDF sing na Manipur na sangsilak na kuki singi misang da leblak pa center amasum state lagang na makoy bu taktok mangamde CDF amasum PDF sing sida lagang akan bu warning pi ba natraga na action lakot pada state asida thuklibi irang sigi waroshin pro na wigi masa amasoy gani Masigi mathakta geopolitics na singba maram khara su lei haki Manipur gi irang asi narco threat control to rubadigi tholakpani haiba conspiracy theory ama ngangdanak libasi thajabra haina hangbo hangge magi pakhum piraduna joy kumar hai Manipur si Myanmar ga thangnaba golden triangle laibak hero iduna pamangai dagi hon state asi drug ki root oiduna lakli masingarang na hankaki wanati miyam na si state sida narco terrorism sa tharakpani haibana singbo wapum kya ma phongtoknari masi rang sigi saru ama oirambi hai aduba masida narco threat gi phonglakpa senpham na kuki singna thadai haibigi case makti oiroi khali state asida narco threat tawba masu masidagi miyoi khradi kanaba phangbugi wopmlei adubo handaki irang asi narco terrorism gi puthokni haibidi langan ai ki mawna makhata nai manipur lenga na thukli birang asi lakshin mangamdaba madi warushin purak mangamdabadigi n berenu singmulenga asida NPP sogar patokibani NPP na lenga paiba yaudarabasu manipur lenga sogotuna lakpagi iroinana manipur da thukli irang asigi honglakliba phibam sing yengduna lakhi political party asin irang asigi solution purakna ba matam gyoba suggestion tawduna lakhi irang hek horakpadigi union home minister da action plan manga yawa memorandum ama NPP na pisinki adubo lengana thabuk oina ontorakidi manipur lengana irang asigi waroshin purakpong ngamdabadagi lenga asi sagoliba NPP busu miyam na state asigi miyam pumba khosaunanki punama asi munna khalaga matungda NPP na BJP na sagot patokpigi warep lokibanaiki Manipur gi apun seat humfu leibegi manungda BJP gi MLA kuntrago humdoi rom leiba maramna NPP na BJP de sogotaba hanadagi karisu khenabadi purakloi BJP gi MLA singi manungda lenga asibu sogolaktraba matamda hanadagi khenaba phibam ama lenga asida lakan henaso magna fongdoki magna hai Manipur gi irang laksinana bani haina tharakiba masing yamlaba security force ngasi yenglaga state asigi phibam phagalakadra haina thajaba thamlobane maki oinadi Manipur gi irang asi laksin banatragana handle tawda asuk yamlaba security force ki mathau tare khali
ꯑꯗꯨꯕꯨ ꯊꯥꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯊꯧꯗꯣꯛꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ, ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯦ꯫ ꯊꯥꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯂꯩꯕ ꯎꯗꯦ ꯍꯥꯏꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯥꯛꯂꯧ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯕꯤꯖꯦꯄꯤꯅ ꯁꯧꯒꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝ ꯍꯪꯕꯗ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏ ꯃꯍꯥꯛ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯃꯔꯨ ꯅꯠꯇꯕꯅ ꯍꯤꯔꯝ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗꯕꯗꯤ ꯃꯅꯤꯄꯨꯔꯗ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯂꯩꯉꯥꯛꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔꯗ ꯃꯔꯥꯏ ꯆꯥꯏꯊꯔꯤ꯫ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤꯒꯤ MLA 39 ꯀꯥꯔꯛꯂꯕꯁꯨ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯌꯥꯝꯅ ꯀꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯐꯣꯔꯃꯔ DGP ꯑꯁꯤꯅ ꯍꯥꯏ ꯃꯤꯇꯩꯁꯤꯡꯅ ST ꯁ꯭ꯇꯦꯇꯁ ꯗꯤꯃꯥꯟ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯃ ꯇꯥꯈꯤ꯫ ꯃꯁꯤꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯦꯂꯤ ꯑꯃꯗ ꯁꯔꯨꯛ ꯌꯥꯕꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯔꯛꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯆꯨꯝꯕꯁꯨ ꯌꯥꯎꯈꯤ, ꯑꯔꯥꯟꯕ ꯀꯌꯥꯁꯨ ꯌꯥꯎꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜ ꯀꯧꯕ ꯂꯨꯞ ꯑꯃꯅꯁꯨ ꯔꯦꯁꯄꯣꯟꯁ ꯇꯧꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯈꯤ꯫ ꯂꯩꯉꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃ ꯑꯣꯏꯅ ꯂꯧꯔꯒ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯄꯥꯏꯈꯠꯍꯧꯗꯕꯗꯒꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯑꯁꯤ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯃꯨꯛꯇꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯂꯧꯗꯦ꯫ ꯃꯁꯤꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯅꯤ꯫ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏ ꯅꯥꯒꯥ ꯀꯨꯀꯤ ꯄꯥꯏꯇꯦ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯉꯜꯅꯆꯤꯡꯕꯒꯤ ꯃꯔꯛꯇ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯈꯦꯠꯅꯕ ꯈꯔ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕꯅ ꯆꯞ ꯆꯥꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇ ꯌꯥꯎꯔꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯇꯣꯈꯥꯏꯅ ꯊꯝꯂꯒ ꯊꯕꯛ ꯇꯧꯍꯜꯂꯤ꯫ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯒꯗꯕꯅꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯕ ꯉꯝꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯍꯥꯛꯅ DGP ꯑꯣꯏꯔꯤꯉꯩꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ NPPꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯕ ꯈꯠꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯃꯤꯖꯔꯁ ꯂꯧꯈꯠꯅꯕ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯅꯕ, ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯅꯕ, ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯛ ꯆꯠꯊꯅꯕ ꯑꯃꯁꯨꯡ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯇꯉꯥꯏꯐꯗꯦ꯫ ꯄꯤꯁ ꯀꯃꯤꯇꯤ ꯃꯊꯧ ꯇꯧꯍꯟꯕ ꯆꯪꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯁꯦꯝꯈꯤꯕ ꯄꯤꯁ ꯀꯃꯤꯇꯤ ꯃꯊꯧ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯨꯡ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕ ꯃꯈꯩ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁꯤꯡ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯂꯝ ꯑꯆꯧꯕ ꯑꯃꯗ ꯁꯦꯜ ꯄꯤꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯍꯜꯂꯒ ꯃꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯁꯦꯝꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯈꯠꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯃꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯛ ꯆꯠꯊꯗꯨꯅ ꯃꯔꯝ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯩꯇꯩꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯂꯝꯂꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ BJP MP ꯑꯃꯠꯇꯅ ꯃꯅꯤꯄꯨꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯗ꯭ꯔꯤ꯫ ꯁꯨꯁꯃꯤꯇꯥ ꯖꯦꯐ ꯒ꯭ꯂꯣꯔꯤꯌꯁ ꯖꯔꯅꯤ ꯑꯣꯐ 75 years of the Constitution of India ꯍꯥꯏꯕꯁꯤꯗ ꯂꯣꯛ ꯁꯚꯥꯗ ꯈꯟꯅ ꯅꯩꯅꯕꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ TMCꯒꯤ MP ꯁꯨꯁꯃꯤꯇꯥ ꯗꯦꯕꯅ ꯃꯅꯤꯄꯨꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯔꯨꯂꯤꯡ BJPꯒꯤ MP ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯗꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠ ꯁꯁꯄꯦꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯇ꯭ꯔꯤꯅꯥꯃꯨꯜꯒꯤ MP ꯁꯨꯁꯃꯤꯇꯥ ꯗꯦꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯍꯛ ꯑꯃꯠꯇ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ BJP MP ꯈꯨꯗꯤꯡꯃꯛ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯎꯁꯇ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯤꯕꯔꯇꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯣꯐ ꯁ꯭ꯄꯤꯆ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯛ ꯐꯪꯗꯅ ꯂꯩꯔꯤ꯫
ꯑꯩꯍꯥꯛ ꯏꯁꯥ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯗꯨꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ BJP MP ꯈꯨꯗꯤꯡꯃꯛ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRCꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯌꯣꯡꯂꯩ ꯃꯦꯔꯩ ꯅꯥꯏꯅ ꯆꯠꯊꯔꯤ ꯑꯃꯗꯤ ꯋꯥꯟ ꯑꯦꯂꯦꯛꯁꯟ ꯋꯥꯟ ꯂꯤꯗꯔ ꯋꯥꯟ ꯔꯤꯂꯤꯖꯟ ꯍꯥꯏꯕ BJPꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯄꯥꯅꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯕꯥꯕꯥꯁꯥꯍꯦꯕ ꯑꯝꯕꯦꯗꯀꯔꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯕ ꯄꯥꯝꯖꯈꯤꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯑꯣꯡ ꯐꯦꯁꯤꯁꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯟꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ CPIMꯒꯤ MP ꯖꯣꯟ ꯕ꯭ꯔꯤꯇꯁꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯆꯍꯤ 2 ꯐꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯃꯣꯇꯣꯔ ꯕꯣꯝ ꯑꯃ ꯐꯪꯂꯤ꯫ ꯀꯣꯏꯔꯪꯒꯩꯗ ꯂꯩꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯌꯨꯝ ꯃꯅꯥꯛꯇꯒꯤ ꯃꯣꯇꯣꯔ ꯕꯣꯝ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯣꯀꯦꯠ ꯄ꯭ꯔꯣꯄꯦꯜ ꯕꯣꯝ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝ ꯇꯝꯅ ꯀꯥꯞꯂꯛꯄꯗ ꯄꯣꯈꯥꯏꯍꯧꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯈꯥꯏꯍꯧꯗ꯭ꯔꯕ MM-51ꯒꯤ ꯃꯣꯇꯣꯔ ꯕꯣꯝ ꯑꯗꯨ ꯃꯤꯌꯥꯝꯅ ꯉꯁꯤ ꯑꯌꯨꯛ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯕꯣꯝ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯐꯪꯕꯒ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯕꯣꯝ ꯑꯗꯨꯅ ꯀꯅꯥꯅ ꯀꯥꯞꯁꯤꯜꯂꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯒꯤ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯂꯤꯈꯨꯟꯒꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯃꯟ ꯄꯣꯛꯄꯤ ꯂꯩꯕꯨꯡ ꯃꯅꯥꯛ ꯅꯛꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ MM-51ꯒꯤ ꯃꯣꯇꯣꯔ ILLG ꯑꯃ ꯂꯩꯔꯝꯂꯦ꯫ ꯃꯣꯇꯣꯔ ꯁꯦꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯅꯔꯛꯄꯗꯒꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯨꯔꯦ꯫ ꯃꯣꯇꯣꯔ ꯁꯦꯜ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯃꯐꯝ ꯑꯗꯨꯗ ꯍꯦꯡꯒꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯃꯁꯨꯡ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯌꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯌꯦꯡꯁꯤꯟꯕ ꯑꯗꯨꯅ ꯃꯣꯇꯣꯔ ꯑꯗꯨ ꯁ꯭ꯀꯥꯏ ꯏꯂꯨꯃꯤꯅꯦꯇꯤꯡ ꯃꯣꯇꯣꯔ ꯁꯦꯜ ꯑꯣꯏꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯂꯨꯃꯤꯅꯦꯇꯤꯡ ꯃꯣꯇꯣꯔ ꯁꯦꯜ ꯑꯗꯨ ꯀꯅꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯞꯊꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯍꯥꯏꯔꯤꯕ illuminating motor cell asi meter samapalom sana kapi yahri amaramda public works department PWD gi special contractor oiba hengang police station gi manungsan leiba amagi yum marakta su hokibu numaiju numita hand grenade lairamle hairene su pau stu makata na report tawri ado tenda na sumna myamna thamjaram ge duga hausiku inadi myam pau su matanga se lusinjarage masum mayam puna no update ngamina national scheme ke ri myam khomna makata na thamjari myam puna no update ngamina si